Cachardagi Leishabi ama Houkhiba October Thadagi Thiba Khangdana Leirakli Assamgi Cachar District ki National Highway Ward number 17 da leibe masagi chahi kungani pan lom surabi Leishabi ama Houkhiba kumza lisingani kungani thoige October kunmari da yumdagi thokhibadage ngasi phawba Thiba Khangdana leire mahakpu miyamna thengnabirabade pau pibiyu haina nupi macha asigi apokbana pausi asida phongdorokle Houkhiba kumza lisingani kungani thoi October kunmari dage Thiba Khangdana Leirakli be Leishabi adugi maming ahong sangbam nilima chahi kungani pan apokpa e nilvir singkawe Assamgi Cachar District ke National Highway Ward number 17 dagi ne thaudok adugi matangda nilimagi apokpa nilbir na pausi asiga wari sanabada hai Houkhiba kumza lisingani kungani thoigi October kunmari Diwali numitta Hanuman Mandir amada lai khurumluge haina numidang pung tarelom taba matamda apokpi mamada hairam laga thokhiba nei adubu halak mandavadagi nupi macha aduna paikhiba mobile da phone tawbada ahanbada di paikhalakhi dei tungda numidang pung mapan lom taba matamdage telephone adu switch off tawkhibadagi pau phaunaba phangdana leirakhiba nei numit aduda thiba yaba thiraba matungda phangdavadagi mathangi numit ke ayuk phawbada nupi macha adugi khongul liba phanglaktavadagi nungthilda Silchar Police Station da nupi macha adu mangkhre haina report tawkhe Police yauna nupi macha adu bu thibagi thabak chatharaba matungda thengnarakhiba mahaki telephone gi record mayam adu nainaraba matungda Police na FIR ama laukhalaga thigatpagi thabak chathaduna lakhiba nei loinana Silchar Police na special investigation team ama semlaga thigatuna laklabasu ngasi phawbada mahaki macha nupi gi langlalangjil puthokba ngamdana leire nupi macha asiga khangna chanaba miyoising phawba Police na wahong pahong chathaba laikre adubo langlalangjil phangba ngamdana leibana imung manung ngasi phawbada awaba loina dun leire maram asina kanagumba na mahaki machanupi bu thengnabirabade telephone number 9864838206 natraga 9435411099 asida pau pibiyu haina makhata na phongdorokle ASI Salam Deepak Korta puthorokpada nupi singna irang haurakre Koina ba nupi amabu nongmaina kaptuna soghalubada police na faduna custody da leirakhiba City Police Station ki ASI waiba Iroi semba mamang lekai dagi Salam Deepak Singh chahi 36 apokpa Gaura Kishore ngarang korta puthorokbada masing yamlaba khoisaunarba nupi sing court ki gate thomjilaktuna irang haurakre ngarang Lamphel Police Station ki team amana Salam Deepak po Chief Judicial Magistrate Imphal West Court sairapta puthorokhe Court asina mahakpo judicial custody tha asigi kungamari phawba remand pikhe mahak courta puthorok letavadage mahakna nongmaina kapluriba sanjenba mayai lekai dagi haurakcham thajaman bi deve chahi 38 apokpa thoiba hairiba nupi asige leikai gi khoisaunarba masing yamlaba nupi sing court ki gate thomjilaktuna irang haurakpadage police ka kanna mukna khe tungda akanba section thorang marakta Lamphel Police Station gi timaduna Deepak po puduna chatkhe Panba yabade Lamphel Police Station na Salam Deepak po mangonda isu tawba 9mm pistol ama magazine ama kapa yariba nong may maru ahum amade kapthokraba nong may maru gi tokning amaga kona na Houkhiba tha asigi tarukke numidang pung taraga mathoi minute kunlom taba matamda mayumda gi fakhiba nei CM na Kangla nong pokthong miyam da sinakre nong subthong thingjillaga nei Chief Minister N Biren na ngarang Imphal Turel gi mathakta nongna saba puwari oiragadaba Kangla nong pokthong Kangla Fort ke nongpok thangba thongal khusinakre aduga state asigi miyamda sinakre thong kathokpa aduga sinabagi thauram aduda Rajya Sabha gi MP su oiriba ningthau leisemba sanajauba Cabinet Minister Singh MLA Singh tongan ba thaki makok thongba official Singh saruk yakhe mahaki athoiba mithunglen oibagi warol pibada CM Biren hai Kangla nongpok thong ase handakta state asida laklamba Union Home Minister Amit Shah ji na Sangaramba project kungamathoi gi manungda yaubane mahakna masida chaukthoksaba phongdokhi aduga ikai khumnaraba Prime Minister Narendra Modi na mahake tweet ta thagatpa phongdoktuna state ase sinthungna ingtapagi thauna wata padaba aduga nunga yaifaba oirasanu haina thagatpa phongdorokhiba nei haikhe Chief Minister na hai nongpok thong ase IRB personnel na senaraga nei amaromda nongchup thong thingjillaga nei nongpok thangba thonggal ga tainaba mafam sing samgatuna Puwari oiraba Kangla gi matik mayai amuka henggadhanabagi wakhal poknaba miyamda appeal tawkhe approach road asibo double lane onthoklaga nei mahakna MPIC gi engineer sing aduga official sing na project asi matam sana loisinbagi damak thagatpa phongdokhe Nongpok Thong Imphal Smart City Limited na
paisa puthoklaga MPIC na work agency oibane. Aroibada tabiriba pumdamakpo thagachare.